Lambi ki laibak thiba thoudok amada Leikhidraba lilong dagi meeoi Amagi Imung da Thoubal District DC Ahanthem Subhash na hit and run motor accident compensation for accident victim scheme ki makha da Ahanba Tangkak ki oina Lupa Lakh ani ki compensation Pikhre. Thoubal District DC office chamber da pangthokpa compensation ki sanfam khutsinabagi thoram aduga mari leinana Thoubal District DC Ahanthem Subhash na hai kumjali singani kulhumdoi gi June 3 da lilong tarel makhong da thokiba accident amada masak khanghodraba gari amana thomlambadagi Leikhidraba Lilong yang bilaikai dagi Anwar Aligi compensation asi pibinaba Transport Ministry da application tharaki bane. Mahak application adu ministry na kubna khanaraba tungda Leikhidraba Anwar Aligi loina be dilorjanda Lupa Lakh ani ki sanfam asi mahak ke account ta hapre. Scheme asi kumjale singani kunithoi gi April 1 da India pumbada chanaba haukrabaso status sidade khangna dabadagi kanaba phangdana leirambane. Haujikti scheme asigi kanaba phangba haurabanina asigumba case leirabadi mari leinaba SDO singda application thabiyu haina so mahana makata na phongdokki. Gari mapu khangogna accident thokpada leigidaba or sokhiba yauragadi concern SDO da report tawbiyu ekhoigi district administration side tagi process tawraga ekhoigi phangom thokko compensation je phangna bahotna bada ekoi mateng pangjage ekoi gi karigumba accidents da leigi da thola ga de ekoi Lupa Lakh ani phangani aduga karigumba asokpa yamna grievous injury oiraga na ekoi Lupa lising yang thi bo pi bagi scheme masida yaujari masi mai pangna bahotna bada mateng pangbi gi ba ekoi gi local gi leaders in amasung ekoi gi administration sida leiriba mipung khudingma poina thagat bo phongdok sari puraban wa legi accident da hangada masam Lupa Lakh ani hangdere sar khona igi da khona bidana sar disna khona bidana igi thakere sar na pada mai pakko ite sun